ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯥꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯥꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯩꯃꯇꯣꯟ ꯑꯌꯨꯛꯀꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯅꯪꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯦꯡꯕꯁꯤ ꯁꯩꯇ ꯑꯣꯟꯊꯣꯛꯅꯁꯨ ꯆꯤꯡꯂꯦꯝꯅ ꯅꯨꯡꯁꯤꯈ꯭ꯔ ꯐꯖꯈ꯭ꯔꯦ꯫ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯑꯌꯨꯛ ꯏꯪꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯃꯠꯇꯒ ꯏꯪꯕꯒ ꯈꯪꯗ꯭ꯔꯕꯕ ꯅꯪꯕꯨ? ꯂꯩꯃꯇꯣꯟ ꯙꯤꯔꯦꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯪꯉꯦꯗꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯅꯣꯡꯇꯁꯨ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯂꯩꯕꯁꯨ ꯅꯠꯇꯅ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯈꯪꯗ꯭ꯔꯦꯗ ꯂꯩꯃꯇꯣꯟ, ꯄꯨ ꯄꯥꯡ ꯁꯨꯗꯕ ꯍꯥꯏꯕꯁꯦ ꯈꯔꯗꯤ ꯑꯗꯨꯃꯛ ꯋꯥꯕꯖꯥꯠꯅꯤ꯫ ꯏꯃꯥꯗꯨꯗꯪ ꯂꯩꯖꯔꯝꯃꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯇꯧꯕ ꯌꯥꯕꯅꯤ꯫ ꯂꯩꯃꯇꯣꯟ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯌꯥꯔꯦꯁꯤ ꯑꯗꯨꯗ ꯑꯃꯨꯛ ꯈꯟꯕꯤꯔꯨꯔꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯃꯇꯣꯟ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯈꯜꯂꯤꯕꯅꯤ, ꯅꯃꯥꯅꯆꯥ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯕ, ꯌꯥꯝꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯅ꯫ ꯈꯪꯗ꯭ꯔꯦ, ꯇꯧꯔꯨꯕ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯕ ꯑꯁꯤꯗ ꯇꯧꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔ ꯄꯣꯠꯅꯤ꯫ ꯉꯥꯏꯈꯣꯅꯤ, ꯅꯪꯅ ꯃꯔꯨꯞ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯗꯨꯅ ꯀꯔꯝꯕ ꯀꯥꯟꯗ ꯐꯪꯒꯗꯣꯔꯤꯕ? ꯃꯗꯨꯗꯪ ꯐꯪꯂꯕꯗꯤ ꯑꯩꯁꯨ ꯑꯣꯛꯇꯣꯔ ꯀꯔꯤꯅꯣꯃ ꯂꯩꯔꯒ ꯆꯦꯟꯕ ꯍꯧꯁꯤꯔꯥꯗꯅ ꯑꯩꯁꯨ ꯃꯤ ꯎꯅꯕ ꯍꯧꯔꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯟ ꯈꯔ ꯍꯔꯥꯎꯅ ꯍꯩꯃꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯕ ꯋꯥꯅꯤ꯫ ꯑꯗꯣ ꯃꯔꯨꯞꯇꯣ ꯐꯪꯕ ꯉꯥꯏꯗꯁꯨ ꯃꯔꯛꯇ ꯑꯗꯨꯃꯛ ꯂꯧꯊꯣꯛꯄ ꯌꯥꯅꯤꯌꯦ, ꯂꯧꯊꯣꯛꯑꯁꯤꯔꯥ? ꯆꯍꯤ ꯑꯃꯈꯛ ꯑꯅꯤꯈꯛꯇꯃꯛ ꯉꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯧꯊꯣꯛꯑꯒꯨꯝꯁꯤꯗ, ꯍꯥꯏꯕꯗꯤ ꯂꯣꯏꯔꯀꯥꯟꯗ ꯐꯪꯕꯅ ꯍꯦꯟꯅ ꯌꯥꯝꯒꯗꯣꯏꯅꯤꯗꯅ꯫ ꯂꯩꯃꯇꯣꯟ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯑꯁ ꯌꯥꯅꯦꯕ, ꯂꯧꯊꯣꯛꯄꯗꯅꯦ ꯂꯨꯄꯥ 50-60 ꯑꯗꯨꯃꯛ ꯌꯧꯔꯅꯤ, ꯑꯗꯣ ꯂꯧꯊꯣꯛꯑꯁꯤꯕ? ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯍꯣꯏ ꯂꯧꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯁꯨ ꯑꯣꯛꯇꯣ ꯑꯃꯟꯕ ꯑꯃ ꯍꯥꯏꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯂꯥꯏꯁꯦꯟꯁ ꯄꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯄꯥ 30-40-50 ꯄꯤꯗꯕ ꯑꯗꯨꯃꯛ ꯌꯥꯔꯔꯣꯏ꯫ ꯑꯗꯣ ꯅꯪꯒꯤꯗꯨꯅ ꯀꯩꯗꯧꯉꯩ ꯂꯧꯊꯣꯛꯄ ꯌꯥꯗꯣꯔꯤꯕꯅꯣ? ꯌꯥꯕꯗꯨꯕꯨꯗꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯇꯥꯡ 4ꯁꯦ ꯁꯤꯗ ꯂꯧꯊꯣꯛꯄ ꯑꯗꯨꯝ ꯌꯥꯅꯤ꯫ ꯑꯩꯅ ꯄꯤꯌꯣꯗꯪ ꯍꯥꯏꯔꯨꯕꯗ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯄꯤꯔꯛꯂꯗꯕ ꯃꯔꯨꯞꯅꯤ꯫ ꯐꯔꯦ ꯑꯗꯨꯝꯅ ꯈꯟꯅꯔꯁꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯂꯩꯒꯦ ꯈꯜꯂꯤꯕ ꯑꯣꯛꯇꯣ ꯃꯄꯨꯗꯨꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯒꯦꯀꯣ꯫ ꯌꯥꯔꯤꯕ ꯃꯈꯩ ꯇꯥꯟꯅꯕꯁꯨ ꯍꯥꯏꯅꯒꯦ, ꯑꯗꯨꯒ ꯂꯥꯏꯁꯦꯟꯁꯀꯤ ꯋꯥꯐꯝꯗꯨꯁꯨ ꯃꯉꯣꯟꯗꯤ ꯄꯨꯂꯞ ꯂꯩꯒꯗꯕꯅꯤꯅ ꯃꯥꯅ ꯈꯔ ꯇꯥꯟꯅꯅꯕ ꯍꯥꯏꯅꯁꯔꯁꯅꯨ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯃꯇꯣꯟ ꯑꯃꯗꯤ ꯙꯤꯔꯦꯟ ꯑꯅꯧꯕ ꯑꯁꯥ ꯑꯃ ꯑꯌꯨꯛ ꯑꯗꯨꯗ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯙꯤꯔꯦꯟ ꯑꯗꯨꯗꯤ ꯐꯔꯦ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯇꯣꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯣꯏꯕꯨ ꯍꯧꯗꯣꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯁ꯭ꯀꯨꯜ ꯊꯥꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯙꯤꯔꯦꯟꯒꯤ ꯏꯃꯨꯡꯁꯦ ꯄꯤꯛꯇꯛꯅ ꯂꯩꯃꯇꯣꯟ ꯑꯃꯗꯤ ꯑꯅꯣꯏ, ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯙꯤꯔꯦꯟꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯦ꯫ ꯁꯥꯒꯩ ꯅꯥꯇꯩꯅꯁꯨ ꯃꯍꯥꯛꯄꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩꯁꯨ ꯑꯣꯟꯊꯣꯛꯅ ꯂꯥꯞꯅ ꯂꯩꯅꯈ꯭ꯔꯦ, ꯂꯝ ꯍꯣꯡꯅꯈꯤꯕ꯫ ꯑꯗꯨꯒ ꯙꯤꯔꯦꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯙꯤꯔꯦꯟꯅ ꯈꯔ ꯆꯥꯎꯔꯛꯄ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯄꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯙꯤꯔꯦꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯑꯇꯣꯞꯄ ꯃꯣꯔꯦꯒꯨꯝꯕꯗꯒꯤ ꯐꯤꯔꯣꯜ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯗꯨꯅ ꯃꯣꯔꯦ ꯀꯔꯕꯥꯔ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯄꯨꯂꯞ ꯑꯣꯏꯅ ꯃꯈꯣꯏꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯦꯖꯤꯛ ꯚꯦꯟ ꯑꯗꯣ ꯅꯟꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯄꯨꯡꯁꯨꯞ ꯁꯨꯞꯆꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯙꯤꯔꯦꯟ ꯅꯥꯏꯇꯣꯝ ꯇꯥꯅ ꯍꯤꯡꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯙꯤꯔꯦꯟ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯣꯛꯇꯣꯗꯣ ꯃꯃꯜ ꯈꯔ ꯇꯥꯅꯅꯕ ꯍꯥꯏꯅꯔꯤ, ꯑꯗꯨꯒ ꯂꯥꯏꯁꯦꯟꯁ ꯑꯗꯨꯁꯨ ꯃꯃꯜꯈꯔ ꯇꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯙꯤꯔꯦꯟ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ
ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯍꯥꯟꯅ ꯑꯣꯛꯇꯣ ꯊꯧꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅꯁꯨ ꯐꯔꯦ ꯐꯔꯦ ꯅꯪꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯃꯜ ꯇꯥꯕꯤꯔꯒꯦ ꯄꯩꯁꯥ ꯄꯨꯔꯒ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯈꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯈꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯃꯤꯅꯥꯛꯁꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯃꯈꯣꯏꯗꯣ ꯕꯤꯔꯤ ꯕꯤꯔꯤ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯒꯠꯇꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯣꯍꯦꯁ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯦꯁꯅ ꯏꯃꯥ ꯀꯔꯤꯅꯣ ꯅꯇꯣꯝꯇ ꯐꯃꯨꯡ ꯃꯌꯥꯏꯁꯤꯗ ꯐꯝꯂꯒ ꯃꯨꯔꯨꯝ ꯑꯁ ꯑꯩꯗꯤ ꯀꯅꯥꯅꯣ ꯇꯝꯅꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯅ ꯑꯩꯗꯤ ꯉꯥꯎꯕ ꯉꯥꯎꯔꯨꯔꯦ ꯂꯨꯄꯥ 500 ꯄꯤꯔꯛꯁꯤ ꯑꯁꯥꯐꯥꯎꯗ ꯀꯣꯏꯔꯨꯒꯦ ꯃꯤꯅꯥꯛꯁꯤ ꯃꯆꯥꯅꯨꯄꯥ ꯃꯣꯍꯦꯁꯇ ꯃꯃꯤꯠ ꯑꯗꯣ ꯏ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯌꯦꯡꯉꯨ ꯅꯃꯥꯟꯅꯕ ꯙꯤꯔꯦꯟ ꯍꯣꯏꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯅ ꯃꯆꯥ ꯃꯁꯨ ꯄꯣꯛꯇꯅ ꯌꯦꯡꯉꯨ ꯑꯣꯛꯇꯣꯁꯨ ꯂꯩꯔꯒ ꯊꯧꯈꯤꯗꯧꯔꯦꯗꯅ ꯅꯪꯅ ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯤꯕ ꯂꯦꯞꯇꯦꯕ ꯑꯁ ꯑꯩꯗꯤꯅꯦ ꯈꯜꯂꯨ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤꯗ ꯏꯃꯥ ꯅꯠꯇꯦꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯁꯨ ꯙꯤꯔꯦꯟꯗꯧꯅ ꯑꯣꯛꯇꯣ ꯊꯧ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇꯦꯅꯤ ꯄꯥꯕꯨꯡꯒꯤ ꯏꯃꯥꯅ ꯄꯩꯁꯤꯜꯂꯤꯕ ꯂꯟ ꯊꯨꯝ ꯃꯁꯤꯕꯨ ꯀꯥꯡ ꯈꯛꯇ ꯂꯪꯁꯤꯜꯂꯒ ꯑꯩꯅ ꯑꯣꯛꯇꯣ ꯊꯧ ꯍꯥꯏꯔꯤꯕ꯭ꯔꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯍꯥꯏ ꯅꯃꯥ ꯅꯄꯥꯅ ꯊꯝꯕꯤꯔꯝꯃꯤꯕ ꯂꯟ ꯊꯨꯝꯁꯦ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯅꯪꯁꯨ ꯀꯔꯤꯅꯣ ꯁꯨꯕ ꯅꯣꯝꯕ ꯇꯧꯕ ꯌꯥꯕꯅꯤꯅꯤ ꯅꯪꯕꯣ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅꯦ ꯍꯥꯏꯗꯅ ꯄꯩꯁా ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯜꯂꯦ ꯃꯗꯨꯅ ꯃꯤ ꯑꯣꯏꯕ꯭ꯔꯥꯁꯨ ꯑꯣꯏꯗꯕ ꯅꯄꯥꯕꯨ ꯉꯁꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯊꯕꯛ ꯑꯃ ꯋꯥꯅꯣꯝꯖꯔꯦ ꯑꯗꯨꯁꯨ ꯊꯕꯛꯇꯣ ꯃꯑꯣꯡ ꯆꯥꯗꯦ ꯄꯤꯛꯏ ꯍꯥꯏꯗꯅ ꯍꯦꯛꯇꯃꯛ ꯑꯣꯏꯗꯦ ꯅꯠꯇꯦꯅꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯗꯣꯔꯤꯒꯦ ꯑꯣ ꯏꯃꯥ ꯄꯥꯕꯨꯡꯒ ꯏꯃꯥꯅ ꯇꯥꯜꯂꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯀꯥꯏꯔꯒ ꯆꯥꯒꯗꯧꯔꯤꯕ ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯅꯤ ꯃꯁꯤꯅ ꯀꯥꯏꯕ ꯂꯣꯏꯔꯛꯄꯗꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯍꯟꯅꯨꯔꯅꯤ ꯑꯗꯨꯒ ꯃꯔꯥꯏ ꯁꯤꯖꯈ꯭ꯔꯅꯤ ꯁꯦ ꯂꯨꯄꯥ 500 ꯄꯤꯔꯣ ꯑꯁ ꯂꯨꯄꯥ 500ꯒꯤ ꯁꯨꯝ ꯉꯥꯡꯅꯕ ꯍꯧꯅꯗꯦꯗ ꯇꯧ ꯉꯔꯥꯡꯗꯁꯨ ꯅꯠꯇ꯭ꯔꯣ ꯍꯥ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯇ ꯐꯥꯏꯜ ꯍꯦꯝꯂꯦ ꯎꯞꯄꯝꯗꯕꯒꯤ ꯐꯥꯗꯅ ꯂꯨꯄꯥ 1,000 ꯀꯌꯥꯅꯣ ꯄꯤꯈ꯭ꯔꯤꯗꯨꯕꯣ ꯇꯧꯀꯣ ꯅꯪꯒꯤ ꯍꯟꯗꯛꯇꯅ ꯏꯃꯨꯡꯁꯦ ꯄꯨꯡꯃꯨꯠ ꯃꯨꯠꯀꯗꯧꯔꯤꯕꯅꯤ ꯏꯃꯥ ꯃꯈꯣꯏꯁꯨ ꯑꯉꯛꯄꯅꯤꯍꯦ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯦꯝꯂꯦ ꯑꯃ ꯄꯤꯕꯤꯔꯛꯄꯁꯨ ꯅꯠꯇꯕ ꯏꯃꯥ ꯑꯩꯅ ꯁꯨꯝ ꯈꯜꯂꯤꯃꯤꯅꯤ ꯃꯣꯏꯅ ꯂꯧꯁꯤꯜꯂꯤ ꯄꯩꯁꯥ ꯑꯁꯤ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯣꯏꯅꯁꯨ ꯍꯦꯝꯂꯦ ꯑꯃꯃꯝ ꯄꯤꯔꯛꯂꯕꯗꯤ ꯍꯦꯝꯂꯦ ꯎꯞꯇꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯌꯨꯝꯗ ꯀꯥꯎꯔꯝꯃꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯉꯍꯥꯟꯗꯣ ꯑꯩꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯄꯪꯕ ꯁꯤꯕꯅꯤ ꯏꯃꯥ ꯅꯪꯅ ꯀꯃꯥꯏꯅ ꯑꯄꯪꯕ ꯁꯤꯔꯤꯕ ꯑꯩꯁꯤ ꯍꯣꯕꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯤ ꯄꯥꯔꯇꯤ ꯌꯥꯎꯕ ꯅꯪꯉꯔꯣꯏꯅ ꯒꯥꯔꯤꯁꯦ ꯍꯣꯛꯇꯅ ꯊꯧꯔꯛꯄꯅꯦ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏꯒꯤ ꯄꯨꯂꯤꯁ ꯈꯔ ꯆꯣꯡꯁꯤꯜꯂꯒ ꯃꯤꯒꯤ ꯀꯃꯥꯟꯗꯣ ꯈꯔ ꯆꯣꯡꯁꯤꯜꯂꯒ ꯃꯤ ꯒꯥꯔꯤ ꯑꯃꯥꯡꯁꯤꯗ ꯐꯩꯌꯦꯗ ꯂꯩꯕ ꯋꯥꯅꯤꯗ ꯊꯣꯡꯒꯥꯏꯔꯝꯃꯒ ꯆꯦꯟꯈ꯭ꯔꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯆꯥꯞ ꯍꯦꯛꯇ ꯈꯥꯝꯃꯤ ꯑꯩꯅ ꯀꯩꯅꯣꯅꯦ ꯁꯥꯔ ꯁꯤꯔꯒꯦ ꯍꯥꯏꯔ ꯁꯤꯅꯤ ꯍꯪꯉꯨꯔꯤꯁꯤ ꯑꯁ ꯑꯦꯁꯥꯏꯔ ꯀꯅꯥꯅꯣ ꯈꯪꯗꯦ ꯇꯨꯡꯂꯣꯝꯗꯒꯤ ꯀꯂꯔꯁꯦ ꯄꯥꯏꯔꯒ ꯆꯤꯡꯊꯔꯒ ꯑꯃꯨꯛꯇꯪ ꯈꯥꯆꯥꯏꯗ ꯁꯦꯠꯂꯛꯄꯕꯨ ꯏꯃꯥ ꯑꯗꯩ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯦꯗꯣ ꯑꯗꯩꯗꯒꯤꯗꯤ ꯑꯩꯅ ꯀꯩꯒꯤꯅꯣ ꯑꯩ ꯒꯥꯔꯤ ꯈꯥꯝꯃꯤꯁꯦ ꯁꯤꯅꯤ ꯃꯣꯏ ꯍꯪꯉꯤꯁꯤ ꯑꯗꯨꯒ ꯑꯩ ꯀꯣꯛꯁꯤꯗ ꯄꯥꯛ ꯊꯥꯔꯒ ꯅꯪ ꯍꯦꯝꯂꯦꯠꯇꯤ ꯁꯤꯅꯤꯗ ꯑꯗ ꯑꯩꯅ ꯆꯠꯂꯤꯁꯦ ꯍꯦꯝꯂꯦꯠ ꯂꯩꯕ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤꯗꯤ ꯃꯣꯏꯁꯤ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯕꯅꯦ ꯍꯦꯝꯂꯦꯠ ꯂꯩꯕ ꯆꯠꯂꯤꯕ ꯑꯩꯕꯨ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯐꯨ ꯂꯩꯔꯗꯤ ꯑꯩ ꯏꯃꯥꯟꯅꯕꯗꯤ ꯍꯦꯝꯂꯦꯠꯇꯣ ꯋꯥꯏꯔꯒ ꯎꯞꯄꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯗꯅ ꯑꯩꯅ ꯇꯧꯕꯅꯤ ꯑꯗꯒꯤꯗꯤ ꯑꯩꯅ ꯅꯣꯏ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯕꯥꯗ ꯐꯣꯟꯒ ꯇꯧꯁꯟꯕꯗꯩꯗꯤ ꯆꯠꯂꯣꯅ ꯊꯥꯗꯣꯔꯛꯏ ꯑꯁ ꯏꯃꯥ ꯃꯣꯏꯁꯨꯅꯦ ꯑꯩꯅ ꯂꯧ ꯌꯣꯟꯊꯣꯛꯑꯒ ꯊꯕꯛ ꯆꯪꯕ ꯇꯜꯂꯤꯁꯤ ꯁꯤꯒꯤꯅꯤ ꯌꯨꯝꯗꯗꯤ ꯅꯨꯡꯇꯤꯒꯤ ꯁꯦꯟꯗꯣꯏ ꯊꯣꯡꯕ ꯂꯥꯛꯏ ꯏꯖꯠ ꯍꯔꯥꯝꯕ ꯊꯕꯛꯅꯦꯃꯤ ꯀꯥꯟꯗꯦꯃ ꯂꯨꯄꯥ 500 ꯄꯤꯌꯨꯃꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯅꯪ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯗꯣ ꯊꯣꯛ ꯊꯥꯛꯇꯣ ꯑꯩ ꯈꯪꯕꯖꯥꯠꯅꯤ ꯃꯃꯩꯊꯪꯗꯅꯦ 500 ꯑꯗꯨꯝ ꯇꯥꯔꯅꯦ ꯁꯤ ꯈꯪꯉꯕꯅꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯃꯥꯟꯅꯕ ꯙꯤꯔꯦꯟ ꯍꯣꯏꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯒꯠꯂꯛꯂꯤꯕ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯧ ꯇꯝꯃꯨ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯤꯅꯥꯛꯁꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯣꯍꯦꯁꯇ ꯂꯨꯄꯥ 500 ꯄꯤꯔꯤ ꯃꯣꯍꯦꯁ ꯂꯨꯄꯥ 500ꯗꯣ ꯐꯪꯂꯕꯗ ꯍꯣꯏ ꯃꯥꯏꯒ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯐꯠ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯅꯣꯡꯃꯒꯤ ꯁꯨꯝ ꯂꯩꯈꯥ ꯇꯥꯔꯛꯄꯗꯧꯅ ꯇꯧꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯙꯤꯔꯦꯟ ꯍꯥꯏꯕꯁꯤꯅ ꯅꯣꯡꯃꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯛꯄ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯒꯤ ꯙꯤꯔꯦꯟ ꯍꯥꯏꯕꯁꯤꯒ ꯑꯩꯒꯤ ꯏꯆꯥꯁꯤꯒ ꯇꯤꯟꯅꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯀꯥꯏꯗꯅ ꯑꯐꯥꯎ ꯁꯥꯗꯅ ꯉꯥꯡꯉꯨꯔꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯆꯧꯕ ꯊꯕꯛ ꯇꯧꯔꯗꯧꯕꯅꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯗꯧꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯥꯅ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯁꯨꯝ ꯇꯥꯔꯛꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯉꯥꯡꯊꯣꯛꯈꯤꯕꯗꯨꯒ ꯃꯥꯒꯤ ꯙꯤꯔꯦꯟ ꯍꯥꯏꯕꯁꯤ ꯃꯥꯡꯍꯟꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯦꯜꯍꯟꯗꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯀꯩꯗꯧꯅꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯃꯣꯏ ꯑꯁꯨꯝꯅ ꯃꯤꯅꯥꯛꯁꯤ ꯃꯕꯨꯛꯅꯤꯡꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯒꯤ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯂꯤꯕ ꯙꯤꯔꯦꯟꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯂꯥꯂꯣꯡ ꯌꯥꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ
ꯃꯥꯡꯂꯕ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯨꯅ ꯄꯩꯁꯥ ꯃꯥꯡꯍꯜꯂꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯣꯍꯦꯟꯕꯨꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯃꯤꯅꯥꯛꯁꯤ ꯌꯨꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯤꯅꯥꯛꯁꯤꯅ ꯃꯇꯣꯝꯇꯁꯨ ꯍꯥꯏꯖꯩ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ? ꯃꯤꯒꯤ ꯀꯅꯥꯁꯨ ꯆꯪꯒꯗꯕ ꯒꯂꯤ ꯃꯔꯛꯁꯤꯗ ꯑꯩ ꯏꯇꯣꯝꯇ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯍꯣꯔꯦꯟꯅꯦ ꯑꯩ ꯐꯔꯛ ꯇꯥꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯆꯥꯎꯔꯕ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯃꯊꯣꯜ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯂꯩꯕ ꯃꯤ ꯑꯅꯤ ꯊꯩꯅꯕ ꯐꯥꯎ ꯆꯜꯂꯔꯣꯏꯗꯕ ꯈꯨꯈ꯭ꯔꯕ ꯀꯥꯈꯨ ꯑꯃꯗ ꯃꯍꯥꯛ ꯆꯪꯉꯛꯂꯤ꯫ ꯃꯝꯂꯤ ꯇꯧꯏ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯃꯤꯅꯥꯛꯁꯤ ꯃꯤꯍꯨꯟ ꯊꯥꯎꯟꯒ ꯑꯝꯇ ꯁꯨꯗ꯭ꯔꯕ ꯄꯣꯠꯅꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯟꯇꯃꯨꯛꯇꯤ ꯈꯔ ꯂꯥꯎꯊꯣꯛꯄ ꯖꯒꯥ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯡ ꯈꯔꯁꯨ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯆꯤꯟꯈ꯭ꯔꯕ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯦꯛ ꯆꯠꯄ ꯃꯇꯝꯗ ꯊꯦꯡꯗꯅꯤꯡꯉꯥꯏ ꯇꯣꯛꯄꯖꯥꯠ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯁ꯭ꯋꯥꯏꯁꯤꯗ ꯒꯣꯄꯥꯜ ꯀꯧꯕ ꯇ꯭ꯔꯥꯟꯇ꯭ꯔꯤꯛ ꯑꯃ ꯂꯩꯌꯦꯗꯅ ꯍꯥꯏꯕꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯏꯕꯦꯝꯃ ꯇꯨ ꯁꯤꯗ ꯁꯨꯝ ꯆꯠꯂꯣ, ꯑꯗꯨꯒ ꯇꯨ ꯑꯥꯒ ꯂꯩꯕ ꯊꯣꯡ ꯑꯃ ꯁꯤꯗ ꯂꯥꯏꯒ ꯌꯥꯝꯅ ꯊꯦꯠꯄ ꯑꯗꯒꯤ ꯂꯩꯒ ꯆꯔꯣꯡ ꯌꯥꯟꯅꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯁꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯍꯨꯝ ꯂꯥꯛꯑꯒ ꯌꯥꯝ ꯀꯟꯅ ꯈꯟꯅꯈꯤꯕꯅꯤ, ꯆꯪꯉꯣ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯤꯑꯣꯏ ꯑꯅꯤ ꯑꯍꯨꯝ ꯂꯥꯛꯑꯒ ꯈꯟꯅꯈꯤ ꯍꯥꯏꯁꯤꯕꯣ? ꯑꯗꯨ ꯆꯠꯐꯝꯗꯤ? ꯆꯠꯐꯝꯂꯥ? ꯌꯥꯔꯦ ꯁꯤꯗ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯈ꯭ꯔꯕꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯍꯧꯗꯤ ꯈꯖꯤꯛꯇꯪꯅꯤ ꯅꯞꯁꯤꯜꯂꯤꯕ꯫ ꯃꯤꯅꯥꯛꯁꯤ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯈꯔ ꯆꯠꯀꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ, ꯀꯩꯅꯣ ꯏꯕꯦꯝꯃ, ꯑꯁꯨꯛ ꯆꯥꯎꯅ ꯐꯥꯠꯂꯤꯕ ꯂꯝꯕꯤꯁꯤꯗ ꯆꯠꯀꯦ ꯍꯥꯏꯗꯨꯗꯤ ꯅꯠꯇꯦ, ꯀꯥꯔꯣꯅꯦꯁꯦ, ꯀꯥꯔ ꯆꯣꯡꯉ ꯆꯠꯈ꯭ꯔꯣ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯜꯂꯒ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯀꯔꯤ ꯍꯥꯏꯅꯕꯅꯣ ꯈꯪꯗꯦ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯃꯤꯅꯥꯛꯁꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯈꯜꯂꯨꯕꯗ ꯃꯊꯥꯕꯨ ꯑꯣꯟꯊꯣꯛꯅ ꯁꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯅꯤ ꯈꯟꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛ ꯒꯣꯄꯥꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯂꯥꯏ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯊꯦꯠꯂꯤ, ꯑꯗꯨꯒ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯂꯩꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯠꯂꯤ꯫ ꯂꯩ ꯄꯔꯦꯡꯁꯤꯡ ꯊꯦꯠꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ, ꯀꯅꯥ ꯂꯩꯕꯤꯕꯒꯦ? ꯒꯣꯄꯥꯜꯒꯤ ꯀꯥꯗꯨꯕꯨ ꯁꯤꯔꯣ? ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ, ꯑꯔꯦ ꯀꯅꯥ ꯑꯣꯏꯔꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤꯅ, ꯒꯣꯄꯥꯜ ꯍꯥꯏꯁꯤꯕꯨ ꯂꯥꯛꯑꯣ ꯑꯩ ꯑꯣꯏꯔꯦ, ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯃꯤꯅꯥꯛꯁꯤ ꯁꯦꯟꯗꯜ ꯑꯗꯣ ꯃꯄꯥꯟꯗ ꯊꯅꯝꯃꯤ, ꯑꯗꯨꯒ ꯆꯪꯂꯛꯇꯨꯅ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯥꯟꯁꯥꯡ ꯑꯗꯨꯗ ꯐꯝꯃꯤ꯫ ꯀꯥꯗꯣ ꯊꯣꯏꯅꯗꯤ ꯆꯥꯎꯗꯦ, ꯑꯗꯨꯕꯨ ꯀꯥ ꯑꯅꯤ ꯊꯣꯛꯂꯤ꯫ ꯊꯪꯅꯕ ꯃꯤꯅꯥꯛꯁꯤꯅ ꯂꯩꯔꯤꯕ ꯃꯃꯥꯡ ꯑꯗꯨꯗ ꯄꯥꯈꯟ ꯑꯃ ꯄ꯭ꯂꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯗꯨꯒ ꯄ꯭ꯂꯥꯏꯗꯨꯒꯤ ꯋꯥꯡꯕꯗ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯐꯝ ꯑꯃꯗꯤ ꯆꯥꯛꯈꯨꯝꯁꯤꯡ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯌꯥꯝꯅ ꯆꯤꯟꯕ ꯀꯥꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜꯗꯣ ꯁꯤꯟꯗꯨꯔ ꯁꯥꯡꯅ ꯆꯤꯟꯗꯨꯅ ꯑꯃꯗꯤ ꯐꯤ ꯑꯉꯥꯡꯕ ꯁꯦꯠꯇꯨꯅ ꯊꯣꯔꯛꯂꯤ, ꯃꯀꯣꯛꯇꯒꯁꯨ ꯖꯇꯥ ꯄꯨꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ, ꯑꯁꯦ ꯁꯨꯅꯣ, ꯅꯪ ꯀꯔꯤꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯑꯣꯏꯔꯤꯕ? ꯒꯣꯄꯥꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯇꯤꯡꯉꯛ ꯃꯩꯉꯛ, ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯒꯨꯔꯨꯖꯤꯗ ꯀꯩꯅꯣꯃꯇ, ꯑꯁꯦ ꯀꯔꯤ ꯑꯣꯏꯔꯦ? ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯥꯛꯇ ꯉꯥꯏꯕ ꯑꯣꯏꯔꯦꯕ? ꯀꯔꯤ ꯑꯣꯏꯔꯦ? ꯆꯨꯝꯃꯤ, ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯅ ꯂꯥꯛꯆꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯤ? ꯁꯨꯝꯗꯧꯕꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩ, ꯑꯣꯟꯊꯣꯛꯅ ꯉꯥꯎꯁꯤꯟꯅꯈ꯭ꯔꯕ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯗꯨꯒ ꯇꯤꯟꯅꯕꯗꯤ ꯅꯠꯇꯦ, ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ꯫ ꯑꯩꯅꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯨ ꯃꯥꯁꯤ ꯍꯧꯖꯤꯛꯇꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈꯠꯂꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯈꯤꯕꯗꯒꯤ ꯑꯣꯛꯇꯣꯒ ꯂꯩꯗꯅ, ꯑꯗꯒꯤ ꯌꯨꯝ ꯀꯩꯒꯥꯗꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯄꯥꯏꯈꯠꯂꯛꯄꯗꯒꯤ ꯁꯦꯝꯖꯤꯟꯗꯅꯒ ꯇꯧꯔꯛꯂꯦ꯫ ꯃꯗꯣ ꯑꯩꯅꯗꯤ ꯃꯤꯠꯁꯦ ꯑꯃ ꯅꯥꯔꯕ, ꯑꯗꯣ ꯀꯃꯥꯏꯅ ꯃꯔꯥꯏ ꯆꯥꯏꯊꯍꯟꯒꯗꯒꯦꯗꯣ ꯑꯩ ꯒꯨꯔꯨꯖꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯍꯪꯖꯒꯦ ꯍꯥꯏꯗꯅ꯫ ꯑꯁꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯁꯤ ꯑꯐꯕ ꯑꯣꯏꯗ꯭ꯔꯦ, ꯑꯁꯤ ꯐꯠꯇꯕ ꯑꯣꯏꯔꯦ꯫ ꯍꯣꯏ, ꯃꯉꯣꯟꯗꯕꯨꯗꯤ ꯐꯠꯇꯕ, ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯕ ꯖꯥꯠꯅꯤꯗ꯫ ꯑꯗꯣ ꯍꯥꯏꯔꯣ, ꯀꯔꯤ ꯀꯥꯟꯅꯕ ꯑꯣꯏꯔꯦ? ꯅꯪꯒꯤ ꯀꯥꯟꯅꯕ ꯍꯥꯏꯔꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯟꯇ꯭ꯔ ꯇꯥꯛꯂꯤ꯫ ꯅꯪꯅ ꯀꯥꯟꯅꯕ ꯍꯥꯏꯗ꯭ꯔꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯟꯇ꯭ꯔ ꯇꯥꯛꯇ꯭ꯔꯤ꯫ ꯀꯔꯤ ꯑꯣꯏꯔꯦ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯣꯛꯊꯕꯗ ꯉꯥꯎꯁꯟꯅꯕꯗ ꯃꯃꯤꯡ ꯁꯦꯒ ꯀꯥꯏꯔꯕꯅꯤ, ꯑꯗꯨꯒ ꯌꯦꯡꯉꯨꯅꯤ, ꯃꯥꯒꯤ ꯙꯤꯔꯦꯟ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯄꯁꯤꯗ ꯃꯤꯌꯥꯝꯅ ꯑꯃꯨꯛꯇꯤ ꯃꯥꯒꯤ ꯃꯇꯧ ꯇꯝꯖꯧꯗꯅ, ꯅꯠꯇꯦꯅꯤ, ꯃꯥꯒꯨꯝꯕ ꯄꯤꯇꯠ ꯄꯥꯇꯠꯄ ꯂꯝꯖꯥ ꯁꯥꯔꯥ ꯃꯆꯥ ꯑꯃꯅ
ꯑꯩꯒꯤ ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅꯕ ꯌꯥꯕ ꯅꯠꯇꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯑꯩꯁꯨ ꯍꯥꯟꯅ ꯄ꯭ꯔꯙꯥꯟ ꯀꯥꯔꯝꯂꯤꯕꯅꯤ ꯁꯦꯟ ꯊꯨꯝ ꯀꯔꯤꯃꯇ ꯋꯥꯠꯄ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯂꯥꯏꯔꯤꯛ ꯉꯝꯒꯩ ꯍꯩꯔꯕ ꯑꯁꯤ ꯌꯧꯅ ꯃꯉꯣꯟꯗꯒꯤ ꯊꯥꯛ ꯋꯥꯡꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯕꯨꯅ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯅ ꯃꯌꯥꯝꯅ ꯎꯔꯦ ꯑꯗꯨꯒ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯄꯥꯔꯇꯤ ꯁꯝꯕꯜ ꯂꯩꯇꯕ ꯃꯥꯒꯨꯝꯕꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠꯄꯨ ꯃꯨꯟꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯃꯥꯕꯨ ꯅꯝꯊꯒꯗꯕꯅꯤ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯑꯣꯛꯇꯕ ꯉꯥꯎꯆꯠ ꯆꯠꯄ ꯃꯤ ꯑꯃ ꯑꯣꯏꯍꯟꯒꯗꯕꯅꯤ ꯉꯥꯎꯍꯟꯒꯗꯕꯅꯤ ꯑꯁꯤ ꯉꯥꯎꯍꯟꯕ ꯑꯔꯦ ꯗꯦꯕꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯤ ꯌꯥꯝꯅ ꯂꯨꯕ ꯑꯣꯏꯔꯦꯕ ꯑꯁꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯒꯗꯕ ꯑꯣꯏꯔꯦꯅꯤ ꯃꯤꯕꯨ ꯉꯥꯎꯍꯟꯕ ꯑꯁꯤ ꯇꯧꯕꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯂꯦ ꯑꯁꯤ ꯃꯤꯋꯥ ꯌꯥꯝꯅ ꯇꯥꯕ ꯑꯣꯏꯔꯦ ꯅꯪ ꯀꯤꯗ꯭ꯔꯣ ꯑꯁ ꯀꯔꯤꯒꯤ ꯀꯤꯕꯅꯣ ꯕꯕꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯗꯨ ꯇꯧꯕꯤꯕꯒꯤꯗꯃꯛꯅꯦ ꯑꯩ ꯑꯋꯥꯠ ꯃꯇꯤꯛ ꯀꯠꯆꯒꯗꯧꯔꯤꯕꯅꯤ ꯑꯍꯥꯟꯕꯒꯤꯅꯦ 10,000 पाइबिरो अरे देवी आसे पैसागदी करिसु खलुरगनो आइना लौबु लौरबसु थम्बु थमजलबसु असे करिसु काइद्रि आदो तौगदबदिको नंगना हारिबा मियदुगी ममिंग मथा असे मागी वांगबा नेमबा पोकपगी नुमित आइमोंदा लोइनबा हाइरोबा आइना फरनबा तौरगे आदो आसे नंग आइगा उनै हाइबसि करादसो हाइगनो आदुगा अमना आइ आसेदा लै हाइबसि नंगोंदा करना ताकु वरिबा अदुबुदि बाबाजीना गुरुजीना लायेंबदगी फखिबा अदगी मोइना हाइबदा गुरुजीना याबिबदगी मोइना इना कैरा खुनबा मी अमा ओइरखिबा मिओय अमा अइखोइ लेकाइदु लैयि माना वारि हौदरपदगी अइ गुरुजीगी नाकल लाक्चरिबनि आइगी इगुन खंबा मिसि मैतै सना लेबाक्ता आसि याम लैत्रबा ओइरि आइगी इगुन खंबा मिरि आइगी इति इगुन से याम साबो ओइरे फरे आसे लेरमो आसे नंगी नमिंग करी कौबो ओइरे मीनाक्षी कौई आसे मीनाक्षी लेरमो आई आसिदा करीरोमा लोबो ओइरे नंग गाइरमो गोपाल मीनाक्षीदा हन्ना हन्ना येंगी अदुगा करीगुंबा मा खनबगी मवोंगता परप मागी का अदुदा चंखी का हारिबसी मीनाक्षीना फमलिबा मफम अदुदगी उरिबा फगलोम अदुगी मनुंग लोमदनी अदुगा मुसिक मुबा हेंताक मानबा पेट पेट लाउबा करीगुंबा मयुम अमा पुथोरक्ले चेंगना सियोमलिबनी अदुगा हाइरी आसे मखोइगी युंगी कोंथोंगदा आसे थमलो अदुगा कोंथोगदुदा असुमना नपकदबनी नपा मतमदा असुमना मखादा नमथगदबनी आसे इंखतबा याद्रे आसे नपलगा मखादा इंथरगा आसे मुतलो आसे मांगलो खंगेदनिरा होय खंगजरनी करम मतमदा तौगदबनो नुमिदांग तौरो मी उदनबा आसे मी उरबदी नंग मीना लाना खनबा ओरनी आदुना नुमिदांग तौरो चलो मथंगदा अइमोदा पाव अमुक तमलो करी तौहनिंगबा अइमोदा हाइरो होय अदुदी गुरुजी अइमो हाय चलो मसीगी अमुबसी मागी कोंथोंगदुदा तक्थगदबा अइ तौरगे खंगनी हेक्ता लाइबक येंगुरगे असुमना खलगा मीनाक्षी गोपालगी कारदगी थोलई माना थोलकपदा ngसाइगी मियुइसिंगदो अदुमक फमलगा वाथी ngang लेरमी मीनाक्षी हंता मुक्ति करीमत खंदना गम अदुमक चटखी फिजी फिनागा अमत खोमजु मनती कैदौजरुनी हाइबगी मवोंगनी मियुइसिंग अदुना इबेमा नहासु फना ओइरी मनम भावदी नुक्सी है एसेंस कापपर करिनो मतमरुद मीनाक्षी हन येंगमदी होइस माइसु हाइरमदी चुमजिंग अदुम चटखरी सोमदना गोपाल आशी मीनाक्षी मसक याम फजबा ओइरेबा मा तोइने लाअंदबा याद्रे आसे करी ओइरे मागी ममिंगदु तीरेन हाइबा आइना मागी कानबा तौरे माना आइगी सु नुंगाइबा पिरनी नुंगाइरेनी गोपाल ngangliba sakliba murum soliba tu मीनाक्षी ताबा नति महाना चलिबा गली अदुदा खाममबा गाड़ी अदुदा काखतुना महाक मयुम जौनबा थौरक्लै महाना तौगदोरिबा थबक असि सोइगदोरिब्रा करीबु थोलगबा हाइदुना निंजिंग मांजिंगदि तौरी महाना पोरकपा हेंताक मानपा अमुबा पेट पेट लाउबा अदु सेक्शनना थंख्रे नुमित तारकपदो यामना वाना ngaइखि सोमदा नाकल अमदना धीरेन नुमिदांग वइसलक्लबदा महाकी ओक्टो अदो थौजलक्ली अदुगा नौना सेमदुना थमलिबा ओक्टो खामबम अदुदा खामली मतम अदुदा अनोइदो मपा लाकपदुदा चेंथोरक्ली पुंकक चावबदा ngaइरिबनी लैमतोनसु चेंथोरक्ली मतम अदुदा धीरेनना
Isa nupaga laigi nupiga ubasidi warambagasi loin hek phaihe matam madu da anoina papa aiya chapo lerak pro asum na hairak pada direna karigi lirik tani nangi sulere I mamagi sulere I sese ngasi dine as otho nungai kre riza po ahum lak pisalai ne riza mathang mathang phangbadu da di ha ngasi di sempham khangna khokle aduna acha thakhal chorok pade kuire the hawbaga sa khidaba asumna wari sana sana duna imungda changak lei direna lerek liba singa yumja wadu da pungchai cha khaiduna leimaton harang jingji phajaba phiron khara sujorok paduta leimaton ti amuki henna harau chari nupi gidi mahaki mapuroi bana mangonda piningi nangi da mangni haiduna lerakpa phiron sidani yamna nungsijari ba ngaujari basi matam madu leimaton na masin da haijai as paisa mayam changa mani kaidobe leire ino matam madu direna ho nangse aine khanglakpadagine selakpa phirondo adagi su hongre khara su hongangi khara su nokthu ke doroge nangbo adon hairakpada leimaton momon noksei matam maruta leimaton na khangre ni aikhoi ke lekai gi mi singsina na aikhoi gi dane kainoma he hairi aidi madu tabado ne swai lauri poni e kari mo hairage ne aikhoi na lekai sigi mangnaba kaisu sindena ho de bidi kaisu sindi tamona ne ngahan waida aikhoi gi lekai gi pradhan kano do minaksi do magi mapuru bi maming tu pu kaidorage nandajit aibani hoi nandajit to aduda bot bi ki dabado adu du ki amuk toiba aikhoi na karkar jingchilaga leire aikhoi gi mungsi mang tagana ba hodarakani ama matheng dane mi gi thalaga phone ga dori ba jatni haidana ne he aikhoi da wari tawi ado aidi am pakhali hera kasu pakhlu da aina mongoda bot bi ki na haibagi wani ai makhoi gi wakar oina kari goina chawthongna chingkhibudi leitira kamaina bu khanginu khangdini aina moida bot bi di aisi kari da bu bi dino leikai asi ki jakwa torang sukto khu tawdo mi tuda adubu leikai prajasi khara makhai di singlabran khanbani yade paisa chawa chapi khar langsilakpadu da mage khubi do nandajita loina pi khredana chakwa khiro yam chakwa khiro paisa na leibi yaba hangam gumba punsi ngaktani aisune paisa che khayam tansilaga ne mantri yong tang lepki matamar leimaton hawna nokthore I aduga ho ne nacha nupa ga aigagi oriba sarkar si bawa chakotpa ngamdra kansida leiba ke sarkar namselura no chak to loirabani cha na batawru lo hoi adugi natune hai asa yawdabu punsi di nuaibe yawdabani ne asa ma thamgadabani asumna wari sanaduna parap chakchangdomda changminarakle dirinsu mathamoida chingaribani nandadki imungna mahakse khara yengthi haibase khanglibani mamang matamda su nandajitna diren gi mayumta laktuna masamak laklaga bot khongkhiba leirabani matam maruta direna aidi itomtani botra sujama leibanati karigidamakta ingonda sum lakpiribano karigidamakta paisa mayama pigi hairibano haiduna hangloi matam maruta nandajitna direnta nang loina riba nangna yarabadi akoisu yare haiduna natung illiba miwi singdo aigida laalo nang laktabana mara moraga aikhoi lekai gi club ki mi amata aingogi maikai da sangbi raktre haiduna hairoi tasingba su nandajitna butlepa matamatu diren club ki secretary oiribani maramaduna direna puthoropa suggestion asuki matik phajai amati nandajit ki aro mathu khangbadi diren matomtani maramaduna direna asingto loinama haido khigadra haiduna nandajitna chingnabadagi diren bu pharana pataroknibani tasingma ki magi botar gi damakta lakpadi nati madu punama khangliba direna ai kanamta pabungi aruna thupuna haidok charoi haiduna wasakna khibalai adubu huraluba kaurubani na nandajit matam punamakta direnda adumak singaduna leiribani karigu kanda mahagna tawkiba phattaba singado hek haidorakpada soidaramakki mahak awa phamda tagadoribani maramaduna diren matam leba khibikta mahakpu namthanabada honaduna leiribani aduga direnna nandajit ki aruna thupunamak direna khangni haibasi minaksina su khanglibani aduna matam punamakta diren bu mang tangna ba mingchak thirana bata honaraga leiribani tasingna diren khulachi thadoktura chakhrabadi phakhrani da haiduna khallaga leiribani asumna tawduna matam madu haukrabada diren amadi mahaki nupi leimaton amadi masa nupa anoi makoi su tumna himnakri somda minaksi tantik gopalna hairakhiba polam mado
ꯃꯍꯥꯛ ꯇꯞꯅ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯗꯨ ꯌꯦꯡꯕꯗ ꯄꯨꯡ 9 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯤꯅꯥꯛꯁꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯒꯣꯄꯥꯜ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯄꯣꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯙꯤꯔꯦꯟꯒꯤ ꯊꯣꯡꯒꯥꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯇꯣꯝꯇ ꯀꯅꯥ ꯈꯪꯍꯟꯗꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫